ꯑꯍꯥꯟꯕꯗ ꯉꯁꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯚꯥꯏꯔꯦꯜ ꯑꯣꯏꯔꯤꯕ AFCU 17 ꯑꯦꯁꯤꯌꯥꯟ ꯀꯞ 2026ꯇ ꯃꯅꯤꯄꯨꯔꯒꯤ ꯃꯩꯇꯩ ꯑꯃꯁꯨꯡ ꯀꯨꯀꯤ ꯁꯥꯟꯅꯔꯣꯏꯁꯤꯡ ꯌꯥꯎꯅ ꯁꯥꯟꯅꯕꯗ ꯍꯥꯏꯔꯤꯕ ASEAN Cup 2026 AFCU Under 17ꯒꯤ ꯀ꯭ꯋꯥꯂꯤꯐꯥꯏ ꯑꯣꯏꯕ ꯉꯝꯂꯦ ꯍꯥꯏꯔꯤ ꯏꯟꯗꯤꯌꯥꯅ ꯏꯗꯨꯅ ꯑꯃꯁꯨꯡ ꯃꯌꯥꯝꯅ ꯈꯪꯅꯗꯨꯅ ꯂꯩꯍꯧꯔꯒꯗꯕ ꯃꯩꯇꯩ ꯑꯃꯁꯨꯡ ꯀꯨꯀꯤ ꯑꯅꯤ ꯄꯨꯟꯗꯨꯅ ꯃꯅꯤꯄꯨꯔꯗꯒꯤ ꯏꯟꯗꯤꯌꯥꯒꯤ ꯁꯔꯨꯛ ꯌꯥꯔꯤꯕ ꯍꯥꯏꯔꯤꯕ ꯃꯦꯆ ꯑꯁꯤꯗ AFC Under 17 ASEAN Cup ꯐꯥꯏꯅꯦꯜꯒꯤ ꯗꯃꯛꯇ ꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟ ꯑꯣꯏꯕ ꯉꯝꯈꯤ ꯃꯩꯇꯩ ꯑꯃꯁꯨꯡ ꯀꯨꯀꯤꯒꯤ ꯒꯣꯜꯁꯅ ꯏꯟꯗꯤꯌꯥꯅ ꯃꯥꯏ ꯄꯥꯛꯄꯗ ꯌꯥꯝꯅ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯈꯤ ꯍꯥꯏꯔꯤꯕꯁꯤ EKA ꯑꯦꯔꯦꯅꯥ ꯑꯍꯃꯗꯕꯥꯗꯇꯅꯤ ꯑꯗꯨꯒ ꯃꯊꯪꯗ ꯐꯥꯏꯅꯦꯜꯒꯤꯗꯃꯛꯇ ꯁꯥꯎꯗꯤ ꯑꯔꯥꯕꯤꯌꯥꯗ ꯌꯥꯒꯗꯧꯔꯤ ꯍꯥꯏꯔꯤꯕ ꯒꯣꯜ ꯑꯁꯤ ꯒꯨꯟ ꯂꯩꯕ ꯋꯥꯡꯈꯩꯔꯥꯛꯄꯝ ꯑꯃꯁꯨꯡ ꯗꯥꯂꯥꯟ ꯃꯥꯎꯟꯠ ꯒꯥꯡꯇꯤꯅ ꯆꯟꯕ ꯉꯝꯈꯤꯕ ꯋꯥꯐꯝꯁꯨ ꯄꯜꯂꯤ ꯇ꯭ꯔꯥꯏꯕꯦꯜ ꯆꯤꯞꯇꯦꯟꯁꯤꯞ ꯂꯧꯊꯣꯛꯅꯕ ꯁꯦꯝꯈꯤꯕ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯆꯠꯅꯗꯅ ꯊꯝꯅꯕ ꯀꯨꯀꯤꯖꯧ ꯀꯥꯎꯟꯁꯤꯜꯅ ꯇꯛꯁꯤꯜꯂꯛꯂꯤ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡꯒꯤ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗ ꯂꯩꯔꯤꯕ ꯇ꯭ꯔꯥꯏꯕꯦꯜ ꯆꯤꯞꯇꯦꯟꯁꯤꯞ ꯑꯁꯤꯕꯨ ꯂꯧꯊꯣꯛꯅꯕ ꯂꯩꯉꯥꯛꯅ ꯁꯦꯝꯈꯤꯕ ꯃꯅꯤꯄꯨꯔ ꯍꯤꯜ ꯑꯦꯔꯤꯌꯥ ꯏꯗꯨꯀꯦꯁꯟ ꯑꯣꯐ ꯆꯤꯞ ꯔꯥꯏꯠ ꯑꯦꯛ 1967 ꯆꯠꯅꯗꯅ ꯂꯥꯛꯈꯤꯕ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯆꯠꯅꯍꯟꯗꯅ ꯊꯝꯅꯕ ꯀꯨꯀꯤꯖꯧ ꯀꯥꯎꯟꯁꯤꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯇ ꯇꯛꯁꯤꯜꯂꯛꯂꯤ ꯀꯨꯀꯤꯖꯧ ꯀꯥꯎꯟꯁꯤꯜꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯏꯟꯐꯣꯔꯃꯦꯁꯟ ꯑꯦꯟड ꯄꯕ꯭ꯂꯤꯁꯤꯇꯤ ꯒꯤꯟꯖꯥꯕꯣꯜꯖꯧꯅ ꯈꯨꯌꯦꯛ ꯄꯤꯗꯨꯅ ꯊꯥꯗꯣꯔꯛꯄ ꯆꯤꯔꯣꯜ ꯑꯃꯗ ꯍꯥꯏꯔꯤꯕ ꯑꯦꯛ ꯑꯁꯤ ꯇ꯭ꯔꯥꯏꯕꯦꯜ ꯃꯤꯌꯥꯝꯒꯤ ꯂꯩꯔꯤꯕ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯆꯤꯞꯇꯦꯟꯁꯤꯞ ꯁꯤꯁꯇꯦꯝ ꯑꯃꯁꯨꯡ ꯇ꯭ꯔꯥꯏꯕꯦꯜ ꯂꯦꯟ ꯑꯣꯅꯔꯁꯤꯞ ꯑꯗꯨ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯃꯈꯥꯗ ꯉꯥꯛ ꯁꯦꯟꯗꯨꯅ ꯊꯝꯅꯕꯒꯤ ꯃꯈꯥꯗ ꯉꯁꯤ ꯐꯥꯎꯕ ꯆꯠꯅꯍꯟꯗꯅ ꯂꯥꯛꯈꯤꯕꯅꯤ ꯍꯥꯏꯔꯤꯕ ꯑꯦꯛ ꯑꯁꯤꯕꯨ ꯆꯠꯅꯍꯟꯕ ꯍꯥꯏꯕꯁꯤ ꯀꯨꯀꯤꯖꯧ ꯐꯨꯔꯨꯞꯀꯤ ꯂꯩꯔꯤꯕ ꯍꯦꯔꯤꯇꯦꯖ ꯑꯣꯇꯣꯅꯣꯃꯤ ꯑꯃꯗꯤ ꯑꯥꯏꯗꯦꯟꯇꯤꯇꯤꯗ ꯑꯇꯝꯅꯅ ꯁꯤꯡꯅꯔꯛꯄ ꯊꯧꯑꯣꯡ ꯑꯃ ꯑꯣꯏꯒꯅꯤ ꯃꯅꯤꯄꯨꯔ ꯍꯤꯜ ꯑꯦꯔꯤꯌꯥ ꯏꯗꯨꯀꯦꯁꯟ ꯑꯣꯐ ꯆꯤꯞ ꯔꯥꯏꯠ ꯑꯦꯛ 1967 ꯆꯠꯅꯍꯟꯅꯕ ꯃꯤꯇꯩ ꯇ꯭ꯔꯥꯏꯕ ꯌꯨꯅꯤꯌꯟꯅ ꯗꯤꯃꯥꯟ ꯇꯧꯈꯤꯕ ꯑꯗꯨ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯍꯣꯝ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯗ ꯃꯊꯧ ꯇꯥꯕ ꯑꯦꯛꯁꯟ ꯂꯧꯈꯠꯅꯕ ꯌꯥꯊꯪ ꯄꯤꯈꯤꯕ ꯂꯩꯔꯤ ट्राइबल ऑर्गेनाइजेशन नतबा ऑर्गेनाइजेशन अमन चथरक्लिबा खोंथांग असि ट्राइबल मियामगी लैरिबा लैंड गवर्नेंस का मरी लेना फंडामेंटल अतमदन सिंगनरक थोंगमनि हौजु मणिपुर थोक्लिबा कन्फ्लिक्ट असिदा कुकीजौ फुरुकी मियाम ngasi फावबा मसागे मेमदा हंजनबा ngamdana लैरिङै सेरसिदा असिगुमा खोंथांग अमा लखुलकपा हाइबसि थोक्लिबा कन्फ्लिक्ट असिबु हेना पाक्थोक चावथोकनबगी मरम ओइगनि मरम अदुना मितै ट्राइब यूनियन ट्राइबल चिप्टेनशिप लौथोकनबा तौरक्लिबा डिमांड असि गवर्नर अजय कुमार बालाना खुदकता इंटरवीन तौदुना हिरमसिगी matangda lamdam asida ngasi oiriba phibam asida hiramasigi matangna makha taba thabak thoram amata lakhatloi haibigi kukizau furuki miyamna thajaba thambiyo haina kukizau council gi makerigi governor ajay kumar balada taksilakli siroladuna makha tana phongdokhibada haukiba november 19 imphal laiba palace compound hill ship guest house amanona sanabagi damak north eastern council gi makerigi punna lupa crore 2.13 gi senpham sanction tawkre haina phongdokhibadu hauji oiriba manipur gi फिवम असिदा आरान खोंथांग ओइगनि हिल शिप गेस्ट हाउस सागनि हाइरिबा मफम अदु ngasi पाव कुकीजौ फुरुकी मियाम संग यादन लैरिबा मफम अमनि लैंगाना लखलकलिबा खोंथांग असि ग्राउंड रियलिटी गा यामना ओना तैनबा मोंगदा लखटपा खोंथांग अमनि हाइबा यामना साउन ममिंग थाइ lamdam asida mahoksaगी matawgum ingtapa hanjilaktuना ningthina sangthok sangsin yadringai hill ship guest house sanabigi लखलकलिबा खोंथांग असि matam khra lepinaba sukukizau council gi makerigi NEC taksilakli Kokijau Council Thadorapa Siroduna Makatana Fungdokibada Manipur Tukliba conflict Asibu Atuba Matam the political talk Amasataduna Asuma well Satapagaluna Tialaba Matam Gimanunda permanent Weba solution Puranabasu Makatana Government of India Taksilakli Rajasthan ki accident amari sire manga sokli Rajasthan ki Joypur car amaga truck amaga thomjina bada miyoi mari sikhibaga loinana atopa manga na sokle haina police na Fungdokre Police officer lamana phongdokpigi matuina thawdodu nahan numidang wairam Joypur gi Jamwa Ramgarh area da Manoharpur Dauksa road thokibani mangnaiki Manoharpur dagi Dauksa tamna lakpa truck amaga thomjina badura atopa maikai digi lakpa car adura tonglakpa miyoi mapan maksoki asokpa singa du khudakta Nimas hospital pukhatki adu makhoi ahum sina purakle haina lathokpaga loinana atopa anina lekatna bangamdana siki haina mangna phongdokli mangnaiki misi mina nangliba miyoi singa du Mahindipur Balaji Temple da satluraba matung Khatu Shyamji Temple tamna satpegi lambit lebak thiba thawdo du mayu nakhibani haidi Irang si loisinna ba honagadabani state sida hawkiba sai English singani ga kungo humdugi me okhumdagi thoklibi irang asi hawjik tamna nem tharakle mausagi phibamna hanjilakli haina BJP Manipur Pradesh ki maikei digi hehek haiba tari masi oidaraba wani
irang leitrabadi IDP sing masa masa gi memda hanjanjaragi haibada kari yadribano haibasi asabu wang ama oidibani irang solution na bahona bagi muhuta rajniti tawduna leibasidi sumnaba thawong ni haina lawi hauji IDP sing na masa masa gi memda sangjaragi haurakpada security force na thingduna tear gas kaptuna tankhaiba sibu irang leitre tangdu leitaba lakle haibagi khudamla state sida thoklibi irang asi lusindana leibasina ruling party am oiriba BJP Manipur Pradesh miyamna taina ba haibasidi masana taraba wafumni center da lengak paribasi BJP lengakni Manipur da PR laidiba sisu BJP ki PR ni aduna miyamgi taina phamasi BJP Manipur Pradesh da adum tai states da PR lengak hek lakhibadigi kuki singna nomai kapadi lepkhre national highway singda free movement di oidri Manipur khundariba phurup amatada atamna singna tu kuki singna hauriba lansida India lengakna khangna tasin usinadana lairibasi karigino haibasi BJP gi MLA amatana ngasi pawa prime minister da home minister da hangbagi pautadri Manipur bu mase tanaba honariba kukizo militant sing lakshin haibasi mapangal kankrab India lengang na tawgi hairabadi mikuk ki wani haibasi akhang ai kyana mot kya pinari nomai kapal lep khraga ingta palakle haina haibalangani tangdu leitaba lakna bakari polisi ama puthokadagi haibado rajniti dal punamangna amuktang punsin minaraga khanaba masangi tangdu leita daba leibak amada sako thaurangi thabak singdasu yamna thinthagani phana koide irang solution ba upai ama thi mathau tai haiba paunikol pauksi editorial memna thamjari Israel na sayol ama hena Gaza gi tunnel singda sathaki operation ama phamadu gi fighter nifu hena hatki Israel gi lanmi na ngarang phongtorak ki matungina hawkiba sayol asida makhoi ne Gaza strip ta leiba Rafaga naknana semduna leiramba tunnel kya amada sayol ama hena operation sa tharakpada Palestine gi militant nifu hena hatki haikre Rangan mada Israel gi lanmi na phongtorak pada tunnel adu gi khwai digi kharom thangba mapham digi tholakpa militant mari ama su hatki hari Panba yabadi tunnel singadu Israel gi military na control tawduna leiriba mapham singadu gi makhada hutlaga sabale hari Mafam adura Hamas ki militant kya ama operate tawduna lekhibani hawkibana mene phuni rom asida Israel gi troop singna Rafa gi nongpok thangba mafam singda hena yeng sangduna mafam adura leiba tunnel singadu gi lambel thugai bi ki thabak sa thakibani loinana maduna theory singadu maruk phukna makhoina lotliba mafam aduri gi takhaina ba panamla sa thabani haina military gi makai digi sirol amana phongtokli tuwan ma paw gi source singdagi pirak paw tunnel singadu natana makha thangba mathak thangba saruk singkya amasu sidokpa natragna thugai bi gi thabak sa thab loikhre hairi tunnel manungda saramba terrorist infrastructure site kya amasu thugai pangki sagol sunumita Gaza gi tunnel network manungda leiriba Hamas militant singi tungda oirakada phibam singi matangda khanakibani madugi nongma watlingaida Hamas gi maikedi peace deal da saruk yariba leibak singda appeal tawdun Israel bu tunnel singaduna leiramba Hamas ki militant singadu asoi angam yauduna satanba yanabagi pressure pirakhi wafam asi Islamist group asigi maikedi gi tunnel singaduna lairiba phibam gi matangda ahanboina phongdorak poiri US na lusingba ceasefire adu Egypt Turkey amasung Qatar na mediator oina saruk yaribani ceasefire adu October 10 dagi chatnaba hokrabani madugi kanglon gi manungsanna Israel gi lanmi sing Gaza strip gi yellow line haina khangnaba mafam adu phawa handokpagi wafam yauri sagol sunumita Hamas gi maru oiba member amana phongdokhibada yamdrabada tunnel da miyoi humfu dagi marfu phawu lairi hairinasu pawsta makhatana phongdokli